ꯄꯨꯝꯅꯃꯛꯇꯗ ꯌꯦꯡꯕꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯄꯨꯔꯝꯖꯔꯤ ꯉꯁꯤꯒꯤ ꯁꯤꯗ ꯃꯨꯒꯂꯥꯏ ꯆꯤꯀꯟ ꯂꯩꯔꯦ ꯁꯤꯗ ꯄꯤꯂꯥꯎ ꯂꯩꯔꯦ ꯁꯤꯅ ꯀꯣꯔꯣꯅꯥ ꯊꯥꯕꯤ ꯀꯣꯔꯣꯅꯥ ꯃꯥꯟꯕꯒꯤ ꯃꯁꯛꯁꯦ ꯃꯃꯤꯡꯕꯨꯗꯤ ꯀꯣꯔꯣꯅꯥ ꯊꯥꯕꯤ ꯀꯧꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯀꯣꯔꯣꯅꯥ ꯃꯥꯟꯕꯒꯤ ꯀꯣꯔꯣꯅꯥ ꯊꯥꯕꯤ ꯁꯤꯁꯦ ꯗꯥꯏꯕꯤꯇꯤꯁ ꯀꯟꯇ꯭ꯔꯣꯜ ꯇꯧꯋꯦ ꯍꯥꯏꯌꯦ ꯑꯗꯨꯒꯤ ꯃꯤꯅ ꯌꯥꯝ ꯊꯤꯅꯩ ꯍꯥꯏꯌꯦ ꯑꯗꯨꯒ ꯈꯔ ꯁꯤꯜꯂꯞꯇꯤ ꯇꯧꯋꯦ ꯑꯗꯣ ꯑꯩ ꯆꯥꯗꯤ ꯆꯥꯔꯅꯤꯕ ꯍꯤꯔꯣꯟ ꯍꯣꯏ ꯕꯕꯥꯅ ꯀꯥꯡꯄꯣꯛꯄꯤꯗꯒꯤ ꯇ꯭ꯔꯥꯏ ꯇꯧꯑꯣꯅ ꯄꯤꯔꯛꯄꯅꯦ ꯁꯤ ꯄ꯭ꯂꯥꯎꯅꯤ ꯄ꯭ꯂꯥꯎ मुगलाई चिकन है मुगलाई चिकन महीसे ngасai nang laurगने कनो तहरमने होजिकने कुशललपई कंजल्ला लेरमे ngak ओइलेबा तनगा चाबनदि चानै हाय अदु ओइतारगसु अइना चाक चारे कोरोना थबी ट्राई दोगे कोई जाब थबी नॉर्मल दुने दुदा दुम खतंग सिलअप तो वाने साग से मुखाप तो माले खामेंसिंगा संगो अफंबा तोरथोमने आई पांजमा त ओरबनिना माउसिदि आइगी ओइरे खोले काइदि याम लांगजेको कोबी मबोंदो लोइना तुंगले लोइना कंगले
ꯉꯁꯥꯏꯗꯤ ꯃꯍꯤꯁꯦ ꯆꯥꯕ ꯌꯥꯕꯒꯤ ꯆꯥꯡꯗ ꯈꯥꯛꯑꯝꯕꯅꯦ ꯃꯐꯣꯟ ꯀꯩꯀꯥꯁꯦ ꯍꯧꯖꯤꯛꯇꯤ ꯁꯨꯝꯗꯗꯤ ꯌꯥꯔꯔꯣꯏ 와 ꯂꯩꯇ꯭ꯔꯦ ꯀꯩ ꯈꯨꯍꯥꯎꯅꯣ ꯆꯥꯕꯗ ꯍꯨꯃꯥꯡ ꯇꯥꯖꯒꯦꯅꯤꯅ ꯊꯕꯛꯇꯁꯨ ꯇꯥꯖꯩꯀꯣ ꯍꯤꯟꯖꯥꯡꯕꯨꯗꯤ ꯈꯨꯠꯅ ꯂꯧꯊꯈ꯭ꯔꯦ ꯑꯗꯨ ꯃꯍꯤꯕꯨꯗꯤ ꯆꯥꯃꯁꯅ ꯀꯣꯠꯇ꯭ꯔꯗꯤ ꯌꯥꯗ꯭ꯔꯦ ꯎꯗ꯭ꯔꯦ ꯃꯤ ꯑꯩꯕꯨ ꯅꯦꯝꯒ ꯅꯦꯝꯕꯅꯦ ꯀꯔꯤꯒꯤ ꯃꯔꯝꯒꯤꯗꯃꯛ ꯃꯣꯏꯅ ꯃꯨꯒꯂꯥꯏ ꯆꯤꯛꯀꯟ ꯊꯣꯜꯂꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯃꯨꯒꯂꯥꯏ ꯆꯤꯛꯀꯟꯅꯤ ꯑꯩꯅ ꯆꯥꯔꯤꯁꯤ ꯆꯥꯛ ꯃꯌꯥꯝꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯩ ꯈꯪꯗꯦ कोरोना था भी तू करे किसी तरह ऐसे की जाए yen KG ama itanda itanda angakpa amani ojarise sini sigam lu fashion leite कोरोना थाबे सिल्ले कोरोना थाबी जे अदो थाबी की थाबी दी अमानी सिल्लप तौवानी कोरोना मुगलाई चिकन जिजु खामेसिंगा संगो फंबगा तौरगा थोंगिनेबा अदो संगो फंबा खामेसिनबा याम पांबिरगादी सिगी टेस्टदी हाइरा कानादे आइगुनेदी चप चाजरे खामेसिनदी आई थवाइनिदो संगो फंबसुनिदो अमु पामजल्ले पुंजल्लगादी काफी तारे चाकतुगा पिलाउदुगा फजारे अदो ngasi goradi matang sa salo sanjarage khoi video se manu aibiragadi like tobiramo aduga channel se support toboina subscribe tawdibi yargadi toksan biramo lo salakpada ma apuno pom kosan na punemjari